Manipur da thokliba irang asiga mari leinana leibak sinba thungna chathakhiba Raj Bhavan tamna Changsinbagi Khongjang Manipur dasu Mpcc na Sillaga Chathabada security force ka akan maongda Muknakhre Manipur da thokliba irang amade adani gi senja thumja ka mari leinana ngase All India Congress Committee gi luching makhada state singba thungna Raj Bhavan tamna Khongjang Changsinba warep dauke warep adugi matung ina Manipur dasu Mpcc na Sillaga biji rota leibak Congress Bhavan da pangthoke Imphal gi Raj Bhavan tamna Khongjang Changsinbagi mamangda miyamgi oiba mifam ama Mpcc gi luchingba kaya yauna Congress Bhavan da pangthoke mifam adu loiraba matung nungchalgi pung ani khara helakpa adwaida Mpcc gi president MLK Mega Chandran luchingpa miyam amana Manipur gi governor da memorandum ama pishinabagi dabak Raj Bhavan tamna thorake adubu miyam gi khongchat adu laksinaba mangjangna Congress Bhavan gi get mathau tauriba rapid action force amade Manipur police ki personnel singna barricade na chungba thamjinduna akan mongda ngak senke maduna maram oiraga Congress Bhavan manungdage miyoi amata mapan thogan khide tungda Mpcc ki president MLA K Mega Chandra yauna Congress party ki MLA sing amade Mpcc ki thomi kundrom khangatuna governor da memorandum bishinabagi damak Raj Bhavan tamna police na ngak selaga chatke Amaromda Raj Bhavan tamna Changsinbagi mamangda Congress Bhavan na pangthokpa miyam ki mifam aduda Mpcc ki president MLK Mega Chandra hai Manipur da thokliba irang ase AICC na national issue ama oina puthorokduna leibak sinba thungna ngasigi khongjang asi Changsinbane tha taraga mapan faraba Manipur gi irang asega mari leinana center amade state lengakna paikhalakliba khongthang yamgi apenba oide chinga khutka manadaba lengak haibadu oide hauzik oiriba Manipur gi phibam aside anarchy ne Maram aduna anauba Manipur ama semnaba thorang tawdaba yadaba ke phibam ama lakle haina MLK Mega Chandra makha takhe Bharat ki state khudimak ta changsinliba asigumna ngasi su aikoi changjangani hanbalai ta ngasi hauragani aikoi matam kaya yengambani leibak asina santi porabadi aikoi MLA oirabasu tokcherage double engine leiga kasina leibak asina santi porakpa ngamaba adagi leibak asida nungsin chanana leiba ngamabadi aikoi MLA oibo su tokcherage haina gut thangat chakrabani adubu ngasidi aikoi punamaki right aikoi punamaki hak me am sing se manganduna ngasi adumak chathari sahi tha taraga mapan sure anada haigani haifam leite Delhi da chalui kayarak chale India bloc ki amasung Congress ki leader kaya Delhi da kayarak chale Pradhan Mantri kayarak khanna paton taure magi office ta kaya changjarure ngasidi wahai amata tabidre Manipur parja nuksibidre maram asina aikoi bu nuksiba aikoi gi khanba lamdam asigi future gi lamdam asigi satra singi lamdam asigi naha singi thabak phangnabagi namakta aikoi anauba Manipur ama semna nagi namakta aikoi sem chaba thaurang adu tawrasi haina meyam da tamjari ne ahum se saron sironda aikoi gi itihas ta lakadura aikoi gi matam kya da in the years to come nimit thana leri phause BJP na palingai matam masida asigo wathok Thoki, Mishi Minasi, Thoki, Mikop Mirau Kun, Tanki, Mongpam, Onhanki, Haibase, Lakadurba. Miron Kuding Manga, so the Legadaba, Adugumba, Pini,